Bagi inain don selesai menjadi sendiri oleh sembuh kamu singa aku jam kali mau sendiri kalau melong ayah na kondisi ayah jam sangri jaro lagi bandi macam se aku kara kau narabina sebelumnya ayah mencoba lagi kosan wahang kara terjaga malu madu di madu magi masih lagi cai aku mengamangda aku Nupilan di macam dah pangthokhiba ima singi thunado masih macam se lagi pura masih thona se ayo khaldi lairi tawbutabu akhoi gi family gi pressure aku society gi original pressure mayam sina akhoi gi ima singi thona se port bagamdre sena haibada sigi asoiba sina akhoi asoiba se akhoi gi nupa sing su nupa singi asoiba su chaum le ene khali maram di nupi singdi akhoi gi any thabak throm da nupi singdi akhoi na mamang thana puthoning da bagi sigi habit ama si culture ama ko society ga chaum lai masih se ma akhoi nupa singna masih se tawgidaba hain masih ma thamjani aduga ngasi akhoi gi borak village da leiba akhoi gi nupi sing akhoi gi isalse sing shape oiribra masih tai khram mangda akhoi gi motoda thukiba rape case akhoi gi tarapuda nupi ma hato thadok biramba akhoi gi morning walk senba akhoi gi siba gi nakibo manung chaleba siba gi nupi ma akhoi gi sam culprit khana bhera thang piraga gang rep tawgiba asumo mayam se ubiraga masigi akhoi swadi se leiba akhoi maitai khuna isigi nupi singi sep oibiribra masi amagi question jo hamjani ayo khali sep oidan khali masigi maramdi akhoi naharol sing youth sing chu mathung maram khangna leiba juda nisada drugs ta tawgiba akhoi youth na any society amagi khwai pang backbone se akhoi youth siniba haiba youth sina mathung maram khangna leiba taragadi madigi society gi ima indon sina akhoi isal sing mina kawang na ganiba mina kulai ni sinna kani mina sana photo ni sinna kani adu mangi tawise kainda malu video ko de moi tawise khoi gi nupi ama bu phara ga mana geng up taw thada video mi adu gi ji gubaw kari gumba magi madik chaba sara phangdri ba khoina adu di akhoi kai dom thoi khoi fast akhoi se akhoi gi lei ba akhoi ima indon sing sigi ngasi akhoi gi maya bai bi mayam se akhoi na lei ba naharol sing sina ma ima indon sing gi thabak throm da sau chasan bi ba ima indon ga su naharol sing ga akhoi na coordinate oi ga thabak taw bi na ba masih gumba ke ase ko taw da ba ja ba thodang ni ba masih akhoi gi YMCA Young Manipuri Council Assam gi di akhoi gi akhoi taw da ba thabak throm jam lei akhoi gi ngasi gi Assam si oi ba naharol khudi ma je khumjan ama khumjan ge na akhoi na akhoi na thula koni amadi akhoi gi legal advisor akhoi ozara maganta akhoi gi dais lesin bi ba akhoi gi akhoi ka singaji akhoi mayam amadi akhoi gi leibo oza mayam leiri akhoi gi yamba raju kumujam leibo oza mayam sina pullaga akhoi gi advice makha da akhoi naharol mayam se khumjalaga amata oina youth ki youth young Manipuri Council gi akhoi gi masi miyang chan gi bani aduga akhoi se matam sangna chahi tara he na akhoi se organization tawjar puri mayam na dum khambi rangoni adubu ngasi mawba akhoi gi leiriba akhoi society gi asoiba mayam se mayam na kupna neinade ba senga haibada haji ngasi aigi lecture se lor mutung da akhoi mai mem cha haga akhoi gi imai dum gi dum kauna gi jaiba maramdi si akhoi ngahal le na akhoi gi meetings akhoi gi asun akhoi leibum phamba se akhoi tamodreba migi Christian gidi Muslim gidi akhoi gi normal gi mita idai mita nuti gi famina duna adu ba sam keno mogi moi jali mogi any problem sam da matum duga mogi angang ahan khai dana doctor officer khai dana mahum duga jali ba mahum duga mo problem sing do sia to na barina moi problem do em som to mi akhoi di du lai treba akhoi kai mo lai te akhoi gi akhoi gi na famina ba kai famina nupa singna judge bamda jor sa phom famina ba adu phom do famina rani ni sa lani la sa roi ba mo phuna raga lo sang rani ba aduna akhoi na asam si da akhoi na asuna kano ma organization ma ko puba jam lo wai akhoi mathum hum kuding de akhoi support phang de seng na hai ba ko si ta wai se ko makhal makha gi akhoi gi problem yam face oi ba aduna aina ngasi gi akhoi gi all Assam Manipuri women maya babi coalition committee gi sin akhoi gi ima sin da hajen badi akhoi yam ka gi ani thabak throm tawum matam da akhoi ima sin tana jamani aduga akhoi gi ani thabak throm ima sin so ko mating pangbiu akhoi di ima sin gi damakta ima sin bo asum lambi da asum mai ge pubi go lambi do ko dim lai jagali patang ko dimukta yang ka gi masing wate akhoi gi all Assam la lai bana hol krimuk akhoi na ko jingani matam sanga di akhoi gi sijar akhoi gi masi akhoi vision ni aduga akhoi oza singna akhoi ozara makanta na sai thambi ki ba ga sing je thambi ki ba akhoi Manipuri Autonomous Council gi matang da akhoi oza singna any decision lo bodo akhoi yam ka di adum jaje hairaga bahum sidai ayo wahai khai tanjin jare thank you